नुमितु नोंसु थिली थिली चुरमी मेघ अमदि इनाव गाड़ी मचादा कोई बचल उरगा हलकलमी मेघ आई ngसाइना हाइड्रो खरंगना हंचे हंचेना इनाव अस यारे हे नोंने न पिट लावबसिना चोलगा नंग नारनी हे अदुई नतेने इंगबसिगी वानीने इनाव यारे यारे को नुपानबु सिबाई को ओरनु बुंगो नुंग पोबदा नंग यांगलेन टेकनी मेगा सिया याम कनबगा सारानु खर तमना थौको याम नानबनी लंबीसे इनाव न खुमे फनी फनी अदुम तौजगे सोयदनबा मेगा कइनो मुखामिदुना अइना हाइबदी खर तमना थौ हाइबनी इनाव होय हे नंगना मरोल अमा अइना नते मथंदा मुतखिबनी तंजा अदुदा गाड़ी अदु याखिद्रे मेगा अस दावकाती लमांगसिदा नोंसिना मरोल अमा इनाव नकी हंजन हन्निंग काउदुना ट्राई येंगलमी अदुबु उपाय लेखिद्रे हुमांग ताबा नतना मेगा मुक चंगसिंदुना येंगलमी अदुबु याबगो बु लेखिद्रे नोंसु लेप लेदना अदुमक तारी मकोय अनिसु उपाय लेत्रदना गाड़ी अदु इंदुना खुन यौनबा असुम लाअमी मकोयने असुम लाकपदा खंगौदना नुंसित अकनबा मा सिलकी मेगा अमदि इनाव इंबना गाड़ी अदु इनबा ngamdabdagi उरक्ता चंगदुना ngaiak lairami masa pumbasu nongnasu pumlublublammi ngaiak lairaga nungsichu nemthakre makhoi ani ingmana thakthak niglami lambi duda amuk gari adu induna asum laame lambi gi mataida yumsuman sangsuman gum tawba ama thingnare makhoi ani changsinduna yumsibu mi laibro haiduna hanjin hanjin kormi अदुबु कनासु खुमदकिदे मेगा भाई युमसी मी लेतबा माले थोंगसी हांगतोकपा याब्रा अमुक्ता यंगु भाई इनाव ए थोंगसु लोंदिने भाई अस खुममसिदे मखोय यानिमक युम अदुगी मनुंगदा चंगलकी इनाव भाई मैखेत लेब्रेंगो इंग मनसु याद्रे मेगा होय नंगसु तिरो सना थोकपा इनाव ngasiगी नुमिसिदी पेले बुंगो मेगा हा हा नंग द नते को इनाव मैखेते लेरे इताव अदुदी खेलो दने बुंगो इनाव न मैखेत अदु खेलमी कैंडल मसु तादुना लेरमी कैंडल अदु चुकतुना मखोय अनि मई टेकनबा हाइदुना सिंग थिबा हौरके मखोय अनिना सिंग खरा खरा पाइनरदुना मई हौगतनबा हाइदुना मखोय अनिना पाइनरलिबसिंग अदु लैमाइदा थमलदुना मई चुकतलमी मेगा अस सी होइदि खर फरेदना नोंग सिसु सुगले बेबलेबते इनाव नोंग हांबा ngairaga chatpa haiduni मेगा ए कइनो नंग पाइदुदि बाय इनाव सिंगनि कइनो हाइदुना मैंगांदा पुथोरके महाकना पाइरमलिबा सिंग अदु उबदा खंगप्रे खंगदना लाक्तना लंगथोके माना पाइरमलिबा सिंग अदु खु मखादा यावबा सरु ओइरमके मेगा हा याय है नंगसु मिहुन गाती आयो बिनिने अंगांग सिंगना सा सानबदा लैहौबा सरु ओरंगमनिदा इनाव अस मिहुन के यावदे हौजिकिदुदी नोंग से खर थुना हांगादी फदौनी मेगा
Nong hangasu gari yade kaide leirune sida sum lekpa tabane makhoi ni na asumna wari sanaringe tanja aduda nong su hangre ngaihaki matungda thabalna punghan ngan thorakle khangaudana nupi amagi khonjalla isai sakpagum tarakhi mega kaino bai isai makolama tadro ina hoine aisu taye asuk thengbasidabo khonjel siju nupi gi khonjel ni tholaga yenglusir bai mega yengum sidabai lamang sidabu sakke su saksajana afabadi mande inauna thongnau hangtutana yenglami adubu karisu uramde thabalgi mangalda uwa khara hauribadu natana megasu thongnau adudagi yenglami khangaudana nupi ama masamana thadoktuna thabalgi mangalda chatpa urake mega bai ada nupi ama chatlise ubre yengo bai inaw yare he khaibaga tawdana kisu kibide mega phagi nati bai amte unglaw marakta changkhidore inaw hoi hoi nang adum yengjaroi bungo natu oiramnani maidumte ulaw mega su inawda phanakana hairami adubu nupi edu changkhibana hankre inaw thajadrabada mega upai leramde mega di kiba hokre nupi edu urubdagi khangaudana nupi amana yamna kana lawrakpagi khonjel tarakhe inaw haujiki dudi kaino he tahobra bai mega tahowi bai khangaudana thongnaw adu tapna lengakhe inaw bai nang thongnaw semta tingso mega ngamaro nang tingso ai ham kire bai inaw as kai leidana nupa ni na nang sidi asum nairam naga inaw thongnaw adu tamna lakhe inaw na thongnaw hek yobuga mapalomda haipet yenglui khangauduna thongnaw adu da sakpam kairaba nupi ama phat phaugalaki inaw khangduna thongnaw adu da kan yesilaga longna dai mega kaidore bai kaidorage inaw भूत ni हौची की दो भूत ni मेगा अस यारे आई ने खर किगन बिसिदा अमुक कारण तवरकन बाय इनाव असिदे लेवरे थोंगाव मयादा हाइदन पाकत हाइरकी इनाव की मतवदुदा मेगासु थोंगाव अदु तमना चंगलामी अदुगा थोंगाव अदु तपना हाइदुक्तने यंगलमे अदुबु थबल की मंगालदा करिसु लेबु उरमदे मेगना ममाई लेसिलक्तुना हा हा करिसु लेतना नंग सिदी मेगा की तुंगदा नुपी एदो अमु फाउगलके इनाव लेरे बाय नंगी तुंगदा लेरे तु हाइदन लावरके मेगा ममाई फट लेथोक्तुनी येंगे नुपी एदो मांगखिबना हानखिदुन उरमदे तंजा अदुदा थोंगदा कोक थिलके मखोय अनिमक कीबा फावरमी थोंग अदु हांगबा किनदुना मखोय अनिमक तुमिन्ना लई मपानदगी थोंग हांगो हाइरके मेगना मखुत्ता चैतुप अमा पाइदुना थोंग अदु तपना हांगतुकलमे थोंजिंदा अहन अमा लेप्तुना लेरमकी अहन अदु ओइरमबदुदा मेगना ngaiak munna yengduna lerme
ahun adu yum aduda changlaki aduga haire nakhoi kana kana no mafam asida kaidoba leiramano mega aikoi arapu khungang dagini imanaba amagi yumda chak chabagi chatlubani halakpada gari su yakidre nong chu chubududa yumsida mi lebra haiduna yengbada thonglo lamdaba adudai bani changduna leirame inaw adudi haibiu mafam asida thokliba tawdok singji ahun khangbibra nakhoi chatkro mafam asi thadokduna ai karisu khangde mega kainu aikhoisu nachagumani khangde hairaga mafam asi thado wairibana karigino inaw namu mafam asida thokliba nupi asi kanano haibiu ahun ai madu khangde mega nacha aikhoibu nungsibiu pabung aikoi sengna khudong thiba nanglaba ngaktani inaw namu aikoi ne leikidaba thoklabadi pabung nungai gadra haibiu ahun aduna nungai gani karigi nungai roi aina pena pena nokani wahai asi hairaduna ahun adu mamittagi pirang chintharaki aduga abethoi abethoi haiduna machinda solame ahun adugi mataudu ubada makhoi ani abethoi kanano haiba khangninglaki makhoi ani na takmanbadagi ahun adu kapna kapna wari liba hauraklami abethoi yamna chamba nupi machani thaba ingangsu suba nomba tande mahakbu khungi miyamna luna tawbi nongma abethoi na thabak suba halakpada Suras thengnarami Suras kadai challuina nangbo Abethoi ho thabak suba challuni khangdro ai phibam se Suras ado nangwanda wama haidau lei ko Abethoi Abethoi na kari wano sat hairo wana wabane Suras na ho nungsi haige tawba Abethoi haha haige tawba natro hairana dudi ko Suras phagi nate ai nangbu nungsi Abethoi chalu kwada nasaktuga suningdriduga nungsi kaina Suras phagi nate Abethoi ai nangbu yam nungsi Abethoi ho ai nungsi radi thabak suba tangino ai dauna thabak kana surga paisa tanchelu khangedana sakta thi ai chale lehuro baba na ngairam lani Suras chen khrene ngai kho Abethoi ai hayeng dai thabak suba lage Abethoi ta na balawrami Abethoi namu ho adu edi yarbane haiduna khumlake Suras Abethoi gi mataw aduda haifam khangdaba tawfam lakpam khangdana harau jerami nungaiba asa amada asumna numit adusu haukhra mathangi numita Abethoi labukta thabak suba lami Surasu lambida Abethoi bu ngaiduna leiramki Abethoi da Suras kaino tawrami dubo yam thajadi Suras yare khangi ngasai dei kyam koira aina na ngai rise Abethoi kaino aidi nongonda ibu ngai biu su haidana thabak su haijabani Suras Abethoi nangi saibu sanariro Abethoi phagi tawni pamu bo sawu paksade nasaktuga Suras haurakpadana yam nuksi halaga lorpoi bai dudi yam khare bema Abethoi chango cho ai thengi chatlage Suras kaino aisu thabak suba inertuni kaino Abethoi yare dress tuga yam paktre thabak suba kaine English lamda koiba chatpada set tawbu dress to sesilaga Suras
ꯑꯩꯗꯤ ꯈꯨꯗꯩ ꯁꯦꯠꯄꯁꯨ ꯍꯩꯇꯅ ꯅꯪ ꯁꯦꯠꯄꯤꯒꯦꯔꯣ? ꯑꯕꯦꯊꯣꯏ: ꯑꯣ, ꯑꯩꯕꯨ ꯅꯪ ꯈꯨꯗꯩ ꯁꯦꯠꯅꯕ ꯃꯤꯔꯣ? ꯍꯥ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯅꯪ ꯉꯁꯤꯗꯤ ꯈꯪꯅꯤ ꯅꯨꯄꯥꯒꯤ ꯄꯥꯡꯒꯜ ꯌꯦꯡ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ꯫ ꯁꯨꯔꯖ: ꯌꯦꯡꯖꯧꯅꯦ, ꯀꯩꯁꯨ ꯀꯤꯕꯤꯗꯦ, ꯊꯕꯛ ꯁꯨꯕꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯃꯐꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯅꯍꯥ ꯃꯔꯤ ꯃꯉꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯣꯔꯤꯁ: ꯑꯁ, ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯁꯥꯊꯤꯅ ꯐꯖꯔꯦꯍꯦ, ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯈ꯭ꯔꯦꯗ꯫ ꯍꯦꯔꯣꯕ: ꯅꯪꯗ ꯅꯠꯇꯦꯍꯦ, ꯑꯁꯤꯗꯤ ꯑꯩ ꯐꯥꯎꯕ ꯉꯥꯎꯔꯦꯍꯦ, ꯃꯧ ꯑꯣꯏꯔꯁꯨ ꯃꯁꯥꯅꯕꯨ ꯌꯥꯔꯗꯤ ꯂꯧꯕꯤꯒꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯗꯤ꯫ ꯁꯨꯔꯖ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯁꯨꯔꯖ: ꯍꯣꯏ, ꯀꯅꯥꯗꯅꯣ ꯅꯣꯏꯅ ꯍꯥꯏꯗꯣ ꯍꯥ? ꯕꯣꯔꯤꯁ: ꯑꯦ, ꯀꯩꯅꯣ ꯀꯅꯥꯗꯅꯣꯕꯣ ꯅꯪ ꯍꯪꯉꯤꯗꯣ? ꯁꯨꯔꯖ: ꯅꯣꯏꯗꯅꯤꯅꯦ ꯍꯪꯉꯤꯁꯦ, ꯅꯣꯏꯅ ꯁꯥꯟꯅꯩ ꯋꯥꯔꯤꯗꯣ ꯀꯩꯅꯣ? ꯍꯦꯔꯣꯕ: ꯑꯦ, ꯀꯤꯕꯨ ꯀꯤꯖꯔꯦꯗ, ꯍꯦꯔꯣꯅꯤꯀꯣ, ꯑꯩꯈꯣꯏꯅ ꯁꯥꯟꯅꯩ ꯋꯥꯔꯤꯁꯤꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯑꯕꯦꯊꯣꯏꯅ ꯁꯨꯔꯖꯀꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯃꯥꯟꯅꯔꯨꯅꯨꯗ ꯁꯨꯔꯖ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯕꯣꯔꯤꯁ: ꯑꯃꯣꯝꯅ ꯉꯝꯕ ꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕꯤꯒ ꯇꯧꯏ, ꯌꯦꯡꯉꯨꯅꯦ꯫ ꯍꯦꯔꯣꯕ: ꯍꯣꯏ, ꯅꯇꯨꯗꯣ ꯐꯥꯔꯒ ꯂꯧꯕꯁꯨ ꯉꯝꯃꯤꯀꯣ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯖꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯊꯕꯥꯛꯇ ꯀꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯂꯣꯡꯅ ꯇꯥꯈꯤ꯫ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯌꯨ ꯉꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯔꯖꯇ ꯃꯈꯨꯠ ꯍꯟꯕ ꯉꯝꯂꯝꯗꯦ꯫ ꯁꯨꯔꯖꯅ ꯃꯈꯣꯏ ꯃꯉꯥ ꯐꯨꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯇꯨꯡꯗꯒꯤ ꯁꯨꯔꯖꯀꯤ ꯃꯀꯣꯛꯇ ꯆꯩꯇꯨꯞ ꯑꯃꯅ ꯀꯟꯊꯔꯛꯈꯤ꯫ ꯁꯨꯔꯖ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯝꯕ ꯃꯤꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯉꯥ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯨꯔꯖꯀꯤ ꯃꯀꯣꯛꯇ ꯈꯔ ꯁꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯒ꯭ꯌꯥꯟ ꯉꯥꯏꯍꯥꯛ ꯃꯥꯡꯕꯗꯨ ꯅꯠꯇꯅ ꯌꯥꯝ ꯍꯦꯟꯅ ꯁꯣꯛꯄ ꯑꯣꯏꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯑꯕꯦꯊꯣꯏ ꯑꯃꯗꯤ ꯁꯨꯔꯖ ꯊꯕꯛ ꯁꯨꯗꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯕꯦꯊꯣꯏꯅ ꯁꯨꯔꯖꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤ꯫ ꯃꯍꯥꯛꯇꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯈꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯕꯦꯊꯣꯏ ꯑꯃꯗꯤ ꯁꯨꯔꯖ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯅꯤ꯫ ꯁꯨꯔꯖ ꯕꯥꯔꯇꯣꯟꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯁꯣꯕꯥ ꯁꯨꯔꯖꯀꯤ ꯃꯄꯥꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯁꯨꯔꯖ: ꯑꯩ ꯀꯥꯗ ꯂꯩꯌꯦ ꯕꯕꯥ꯫ ꯁꯣꯕꯥ: ꯅꯪ ꯅꯃꯥꯟꯅꯕ ꯀꯌꯥꯝ ꯍꯥꯏꯈ꯭ꯔꯕ? ꯁꯨꯔꯖ: ꯄꯪꯌꯥꯝ ꯌꯥꯝꯗ꯭ꯔꯦꯗ ꯕꯕꯥ, ꯏꯃꯥꯟꯅꯕ 50ꯃꯨꯛꯇ ꯍꯥꯏꯔꯦ꯫ ꯁꯣꯕꯥ: ꯑꯣ, ꯐꯔꯦ ꯐꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯃꯤ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯁꯨꯔꯖ: ꯕꯕꯥ, ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯦ꯫ ꯁꯣꯕꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯅꯨꯄꯥ: ꯄꯥꯕꯨꯡ, ꯁꯨꯔꯖꯀ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯑꯕꯦꯊꯣꯏꯗꯨ ꯁꯤꯗꯨꯅ ꯂꯧꯕꯨꯛꯇ ꯇꯥꯔꯝꯃꯦ ꯍꯥꯏꯌꯦ, ꯄꯥꯎꯁꯤ ꯇꯝꯒꯦꯅ ꯂꯥꯛꯄꯅꯤ, ꯑꯩ ꯆꯠꯂꯒꯦ ꯄꯥꯕꯨꯡ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯖ ꯑꯉꯥꯎꯕꯒꯨꯝ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕꯗꯒꯤ ꯃꯆꯤ ꯂꯦꯡꯈꯤꯗꯦ꯫ ꯁꯣꯕꯥꯅ ꯂꯩꯁꯤꯜꯂꯛꯄꯗ ꯁꯨꯔꯖ ꯁꯣꯕꯥꯒꯤ ꯍꯦꯛ ꯇꯨꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯁꯨꯔꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯛꯈꯤ꯫ ꯅꯨꯡꯉꯥꯏꯅ ꯑꯁꯥ ꯑꯃꯗ ꯂꯩꯖꯔꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯝꯆꯥꯏ ꯆꯥꯏꯈꯤ ꯁꯨꯔꯖ ꯑꯉꯥꯎꯕꯒ꯫ ꯃꯄꯥꯅ ꯆꯪꯁꯤꯟꯗꯨꯅ ꯁꯨꯔꯖꯀꯤ ꯃꯤꯠꯇꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯔꯛꯂꯤꯕ ꯁꯨꯔꯖꯀꯤ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯑꯗꯨ ꯊꯤꯡꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯁꯨꯔꯖ ꯑꯕꯦꯊꯣꯏꯅ ꯁꯤꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯁꯥꯗꯨꯅ ꯃꯊꯟꯇ ꯂꯩꯈꯤ꯫ ꯑꯕꯦꯊꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯨꯔꯖꯅ ꯄꯣꯠꯂꯣꯏꯗꯅꯕ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯡ ꯈꯔ ꯃꯩ ꯊꯥꯗꯨꯅ ꯑꯕꯦꯊꯣꯏꯒꯤ ꯍꯛꯆꯥꯡ ꯄꯣꯠꯂꯣꯏꯈ꯭ꯔꯦ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯍꯟ, ꯃꯁꯤꯅꯤ ꯑꯕꯦꯊꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯂꯣꯏꯔꯦ꯫ ꯃꯦꯘ: ꯂꯣꯏꯗ꯭ꯔꯤ ꯄꯥꯕꯨꯡ, ꯁꯨꯔꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ
ꯁꯤꯈ꯭ꯔꯕ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯥ? ꯑꯍꯟ, ꯑꯩ ꯃꯗꯨ ꯈꯪꯗꯦ꯫ ꯏꯅꯥꯎꯅ ꯑꯃꯨꯛ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ, ꯁꯨꯔꯖ ꯍꯤꯡꯂꯤꯕ꯭ꯔꯥ? ꯃꯈꯣꯏ ꯑꯅꯤꯅ ꯇꯞꯃꯟꯕꯗꯒꯤ ꯑꯍꯟ ꯑꯗꯨꯅ ꯑꯩꯕꯨ ꯏꯆꯤꯟ ꯑꯁꯤꯅ ꯀꯔꯝꯅ ꯇꯝꯅꯁꯤꯒꯦ? ꯑꯕꯦꯊꯣꯏ, ꯑꯩꯅꯦ ꯁꯨꯔꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅꯦ ꯍꯥꯏꯗꯨꯅ ꯀꯞꯂꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯑꯃ ꯀꯟꯅ ꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯃꯈꯜ ꯊꯣꯛꯅ ꯌꯩꯊꯣꯛ ꯌꯩꯁꯤꯟ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯊꯛꯇ ꯀꯨꯞꯂꯤꯕ ꯖꯤꯡꯒꯁꯤꯡ ꯑꯗꯨ ꯐꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯦꯘ ꯑꯃꯗꯤ ꯏꯅꯥꯎ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯍꯪꯂꯝꯃꯤ ꯑꯍꯟ ꯑꯗꯨꯗ꯫ ꯃꯦꯘ, ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯕꯅꯣ? ꯑꯗꯨꯒ ꯑꯕꯦꯊꯣꯏꯅ ꯀꯔꯝꯅ ꯆꯠꯄ ꯍꯧꯔꯛꯈꯤꯕꯅꯣ? ꯑꯍꯟ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯅꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩ ꯍꯥꯏꯒꯦꯁꯦ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯄꯥ ꯅꯠꯇꯅ꯫ ꯏꯄꯥ ꯑꯗꯨꯁꯨ ꯅꯥꯔꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯕꯅꯤ꯫ ꯑꯕꯦꯊꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯅ ꯂꯦꯡꯗꯅ ꯁꯨꯝ ꯊꯝꯂꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯛꯄ ꯑꯍꯤꯡꯗ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯩꯁꯨ ꯄꯨꯡ ꯉꯛꯈꯤ꯫ ꯑꯩꯅ ꯆꯪꯁꯤꯟꯕꯗ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯗꯥ ꯁꯨꯔꯖ, ꯆꯪꯁꯤꯜꯂꯛꯀꯅꯨ꯫ ꯑꯩꯒ ꯅꯪꯒ ꯊꯦꯡꯅꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯍꯥꯠꯄ, ꯑꯩꯕꯨ ꯃꯥꯡꯍꯟꯈꯤꯕ ꯃꯈꯣꯏ ꯑꯗꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯗꯥ ꯁꯨꯔꯖ, ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯍꯥꯠꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯕꯤꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯇꯝꯊꯤꯔꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯃꯤ ꯀꯌꯥꯒꯤ ꯊꯋꯥꯏ ꯂꯧꯕ ꯍꯧꯔꯛꯈꯤ꯫ ꯏꯅꯥꯎ, ꯏꯁ, ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯀꯥꯏꯅ ꯑꯗꯨ ꯌꯧꯔꯗꯤ ꯅꯪ ꯆꯩ ꯂꯥꯛꯑꯅꯤꯀꯣ꯫ ꯏꯅꯥꯎꯅ ꯃꯗꯨ ꯍꯥꯏꯔꯨꯕꯗꯒꯤ ꯑꯍꯟ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ꯫ ꯋꯥꯔꯤ ꯂꯣꯏꯔꯛꯄꯗ ꯃꯊꯛꯇ ꯀꯨꯞꯂꯝꯕ ꯖꯤꯡꯒꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯄꯨꯝꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯅꯨꯄꯤ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯦꯘ ꯑꯃꯗꯤ ꯏꯅꯥꯎ ꯈꯪꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤ ꯃꯄꯥꯟꯗ꯫ ꯑꯍꯟ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯟ ꯑꯗꯨ ꯀꯔꯣꯝꯗ ꯆꯠꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ, ꯑꯣꯏ ꯉꯥꯏꯈꯣ, ꯅꯈꯣꯏ ꯑꯅꯤ꯫ ꯅꯨꯄꯥꯗꯨ ꯌꯨꯁꯨ ꯈꯔ ꯉꯥꯎꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯣꯏ ꯑꯅꯤ ꯍꯨꯔꯥꯟꯕ꯭ꯔꯥ ꯍꯥ? ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯂꯥꯛꯑꯣꯏ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯕꯗꯨꯗ ꯈꯪꯍꯧꯗꯅ ꯃꯣꯏ ꯑꯍꯨꯝ ꯆꯦꯜꯂꯛꯈꯤ꯫ ꯃꯈꯨꯠꯇ ꯊꯥꯡꯁꯨ ꯂꯣꯏꯅ ꯄꯥꯏ꯫ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡ ꯁꯔꯠ ꯀꯧꯏ꯫ ꯁꯔꯠꯅ ꯍꯥꯏꯔꯦ, ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯑꯣꯏꯔꯝꯅꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯃ ꯍꯥꯠꯈꯤꯕꯗꯣ꯫ ꯍꯦꯔꯣꯕ, ꯍꯥ ꯍꯥ ꯍꯥ, ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦꯗꯣ꯫ ꯃꯦꯘ, ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯃꯤ ꯍꯥꯠꯄ ꯅꯠꯇꯦ, ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯦ꯫ ꯁꯔꯠ, ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯤꯕ ꯍꯥ? ꯏꯅꯥꯎꯅ ꯈꯨꯝꯃꯛꯏ, ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯁꯤꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯇꯥꯟꯅꯔꯛꯄꯒꯤꯅꯤ꯫ ꯃꯦꯘ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯅꯈꯣꯏꯅ ꯍꯥꯏꯕ ꯇꯧꯖꯒꯦ꯫ ꯀꯤꯁꯟ, ꯑꯗꯨꯗꯤ ꯄꯩꯁꯥ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ?
Mega thawai bukan birabadi nakhoi naiba paisa du ai pijage. Sarat good noi sirara kaidano but nupi haido manga kaktat kene. Tanja aduda khangaudana nupi ama kapagi khonjal tarake. Makhoi marina Mega amadi inaubo koisinduna kadomdana haiduna koying yenglami. Makhoi gi maraktagi amana thabal gi mangana nupi amana umarumda phat changkibadu urami. Alai de he haiduna nupi aduna changkiba udugi manakta tamna makutto thangsang ma pairaduna chenchinki. Makhoi mangasu tungde inaraki. Makhoi mangagi manungdagi amasu nupi adu ada leire haiduna maikay maramda chenchin kare. Mega amadi inaw nupa aniga makhoi mari tangai aure. Karom chatkini haiba khanglamde. Tanja aduda Mega gi khongna kariguma amada thengjenduna khudi thirami. Yenglubada nupa ama taduna leiramki. Madu ubada Mega amadi inaw khangpre khangduna laurami. Makhoi anina khanglaw laurakpaduda makhoi gi leminariba nupa ani dusu khanglami. Kisan kaidaurage khanglaw laureiduna. Mega tu asida nupa asibama taduna leire. Sarat as noi sisu yai he siribu nupa se aikoi gi marapni. Mahakpu tamthina alambagi aikoi laman khumgaiduna mafam asida leibani pakhatkana. Inaw mahakpu matau karamna sikibana. Kisan aikoi su kangde aikoi manga yu thaktuna leiramadagi mahak mapal thoke haiduna thokibani. Aduga fana thengna pawbada halakmande haiduna yenglubada siraga leiramani. Mana siduna taraga leirambadu ubada aikoi marima kapki. Aduga aikoi marina warip ama lauki. Mahakpu halamba midu hatri phawa mahak siri haiba khangala. Mahak asiba hakchang poloidana thangani haiduna maram maduna aikoina yumdagi khulai paiduna mafam asida leirakhibani. Tanja aduda khangaudana nungsit akanba ama silaki. Khangaudana uwa tekwa horaklami. Makhoi marisu maikei khangdana mana hinna baiduna chennarami. Mega amadi inauna khanglami madudi siriba nupadu Abethoi na hatpani. Suraj ki waritagi khangmani. Makhoi mangana Abethoi bu tamthina hatkibani. Mega amadi inaw makhoi anidi makut chamnarduna chelake. Makhoi na kana chelakpada ngasai gi ahan Suraj thengnaki. Ahan karisu kigano nakhoi karisu sokloi. Mega aikoi lanjare aikoi bongta kanbiyu. Asum naijaduna Mega amadi inaw Suraj ki manakta laikre. Asomdana Kisan itaw mukoi bu kadai leibage. Asumna lau duna amamba marakta mahaki marupsing bu thiba horaki. Khangaudana mahaki tungda mi ama inarapugum una marakta chatpada thokpa makhol adugumna khonjel ama taraki. Mahak jingnarap tawna laithoktuna yengi adubu kanasu leibu uramde. Manglomda mu laithoraktuna chatke tawbada khara laptakna nupi ama chatpa ure. Nupi edu tamna mahakna sangchilami. Adubu nupi edu su asum chatkibana manang nakpadi ngamlamde. Phana kana tane adubu hanagumna adumak lapna nupi edu tungsuon onthoraktana adumak chatli. Ngaiyak tamnarba matung waraduna mahakna khu paiduna nontharaga sor thabet onduna nupi edu karum chatki gaidun yengi. Nupi edu su chap lepkhre. Mahakna khalami nupi sisu wara male lepkhre. Aina soidana panglani haiduna nupi edu gi manak tamna sangchilaki. Nupi edu kaisu thauchadana umagi maramda satlaisanki. Nupi eduna changkiba udugi manakta changchilaktuna mahak yenglami. Adubu nupi edu leiramdre. Mahak ngakpa pawrami. Phat laithorakpada mahaki hek mamangmaktada Abethoi leptuna leiramki. Mahak
ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯕꯦꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯪꯍꯧꯗꯅ ꯑꯕꯦꯊꯣꯏꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯈꯤꯕ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯀꯤꯁꯟ, ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯃꯈꯣꯏꯅ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ, ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ꯫ ꯑꯕꯦꯊꯣꯏ, ꯑꯩꯕꯨ ꯀꯟꯕꯤꯌꯨ꯫ ꯑꯕꯦꯊꯣꯏ: ꯉꯁꯤ ꯑꯩꯅ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯤꯕꯁꯤ ꯑꯁꯤꯒꯤ ꯃꯔꯝ ꯅꯍꯥꯛ ꯈꯪꯐꯝ ꯊꯣꯛꯏ꯫ ꯀꯤꯁꯟꯅ ꯍꯥꯏꯖꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯑꯕꯦꯊꯣꯏꯅ ꯃꯉꯛ ꯂꯩꯊꯦꯛꯇꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡ ꯃꯀꯣꯛ ꯑꯣꯠꯇꯨ ꯊꯥꯗꯠꯇꯨꯅ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ ꯅꯥꯀꯜ ꯑꯃꯗ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯍꯦꯔꯣꯕ ꯑꯃꯝꯕ ꯃꯔꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯪꯍꯧꯗꯅ ꯃꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯐꯠ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯍꯥꯛ ꯈꯪꯗꯨꯅ ꯈꯪꯍꯟ ꯍꯟꯗꯣꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯔꯝꯈꯤ꯫ ꯁꯔꯠ: ꯍꯥ ꯍꯥ ꯍꯥ, ꯀꯤꯕꯤꯒ ꯇꯧꯗꯅ ꯀꯅꯥ ꯀꯤꯔꯤꯅꯣ? ꯍꯦꯔꯣꯕ: ꯉꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯆꯤꯡ ꯆꯤꯡꯅꯩ ꯚꯥꯏ꯫ ꯁꯔꯠ: ꯑꯣꯏ, ꯇꯥꯅꯤꯡꯗꯦꯀꯣ, ꯅꯨꯄꯥꯅꯕꯨ ꯃꯣꯏ ꯑꯇꯩꯗꯤ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯣ? ꯍꯦꯔꯣꯕ: ꯊꯦꯡꯅꯗꯦ, ꯊꯤꯔꯤꯅꯦ ꯉꯁꯥꯏꯗꯒꯤ, ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯗ ꯌꯦꯡꯉꯨꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯕꯨ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯈꯪꯍꯧꯗꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯛ ꯑꯣꯏꯕꯅ ꯈꯪꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯍꯧꯅ ꯅꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯎꯃꯪ ꯑꯗꯨ ꯄꯨꯝꯅꯤꯜ ꯅꯤꯜꯂꯝꯃꯤ꯫ ꯁꯔꯠꯅ ꯍꯥꯏꯔꯤ, ꯇꯥꯕ꯭ꯔꯥ ꯈꯣꯟꯖꯦꯜꯁꯦ? ꯃꯍꯥꯛꯅꯤ, ꯑꯩꯈꯣꯏꯅ ꯍꯥꯠꯀꯗꯕꯁꯤ, ꯂꯥꯛꯑꯣ꯫ ꯍꯦꯔꯣꯕ: ꯍꯣꯏ, ꯐꯪꯅꯕ ꯊꯤꯁꯤ ꯏꯇꯥꯎ꯫ ꯃꯈꯣꯏ ꯑꯅꯤ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯊꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯠ ꯀꯦꯜꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯀꯤꯁꯟ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯀꯤꯕ ꯄꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯂꯩꯊꯣꯔꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯆꯠꯃꯤꯟꯅꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯔꯛꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯣꯏ ꯑꯅꯤꯃꯛ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯆꯞ ꯂꯦꯞꯇꯨꯅ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯕꯣꯔꯤꯁ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯎꯃꯪ ꯑꯗꯨꯗꯒꯤ ꯂꯧꯕꯨꯛꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯂꯧꯔꯤꯗ ꯐꯝꯂꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗꯒꯤ ꯕꯣꯔꯤꯁ ꯑꯗꯨ ꯑꯕꯦꯊꯣꯏ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯞꯇꯨꯅ ꯌꯦꯡꯈꯠꯂꯛꯄꯗ ꯑꯕꯦꯊꯣꯏꯅ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯥꯎ ꯈꯣꯡꯅꯗꯨꯅ ꯆꯦꯟꯒꯦ ꯇꯧꯔꯛꯄꯗ ꯑꯕꯦꯊꯣꯏꯅ ꯁꯔꯠꯀꯤ ꯃꯈꯣꯡꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯂꯩꯃꯥꯏꯗ ꯂꯪꯉꯝꯃꯤ꯫ ꯁꯔꯠ ꯃꯃꯥꯏ ꯅꯣꯠꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯑꯕꯦꯊꯣꯏꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯔꯠꯀꯤ ꯂꯨꯁꯝꯗ ꯄꯥꯏꯗꯨꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯁꯔꯠꯀꯤ ꯃꯀꯣꯛ ꯑꯗꯨ ꯈꯪꯍꯧꯗꯅ ꯌꯩꯁꯤꯟꯈꯤ꯫ ꯁꯔꯠ ꯃꯃꯥꯏ ꯃꯃꯤꯠ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯝꯃꯤ꯫ ꯑꯕꯦꯊꯣꯏꯅ ꯑꯃꯨꯛ ꯁꯔꯠꯀꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯕ ꯃꯇꯨꯡ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯂꯝꯃꯤ꯫ ꯍꯥꯠꯂꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯁꯦꯒꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯅꯣꯛꯂꯝꯂꯕ ꯃꯇꯨꯡ ꯈꯪꯍꯧꯗꯅ ꯑꯕꯦꯊꯣꯏ ꯀꯞꯂꯛꯈꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯗꯥ ꯁꯨꯔꯖ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ, ꯃꯈꯣꯏ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯗꯤ ꯅꯪ ꯑꯩ ꯊꯨꯡꯅꯧ ꯇꯝꯕꯤꯔꯝꯗ꯭ꯔꯦ,
ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯔꯝꯒꯗꯕ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯗꯥ ꯁꯨꯔꯖ ꯑꯁꯨꯝꯅ ꯀꯞꯂꯝꯂꯕ ꯃꯇꯨꯡ ꯑꯕꯦꯊꯣꯏ ꯁꯛꯐꯝ ꯑꯣꯟꯈꯤꯕ ꯈꯪꯍꯧꯗꯦ ꯑꯀꯤꯕꯒꯤ ꯁꯛꯐꯝ ꯑꯣꯟꯗꯨꯅ ꯅꯣꯛꯈꯤꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯍꯦꯔꯣꯕꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯕꯦꯊꯣꯏ ꯑꯁꯣꯝꯗꯅ ꯍꯦꯔꯣꯕ ꯑꯕꯦꯊꯣꯏꯅ ꯂꯩꯍꯧꯕ ꯁꯛꯐꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯀꯤꯃꯟꯈꯤꯗꯨꯅ ꯎꯃꯪ ꯑꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯀꯤꯁꯟꯒꯤ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯑꯣꯟꯊꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯀꯤꯁꯟꯒꯤ ꯃꯀꯣꯛ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯀꯤꯁꯟꯒꯤ ꯃꯀꯣꯛ ꯑꯗꯨ ꯂꯪꯊꯣꯛꯈꯤꯕ ꯈꯪꯍꯧꯗꯦ ꯂꯪꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯑꯔꯥꯞꯄꯗꯒꯤ ꯑꯕꯦꯊꯣꯏꯅ ꯊꯥꯕꯜ ꯃꯉꯥꯜꯗ ꯏꯁꯩ ꯁꯛ ꯁꯛꯇꯨꯅ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯦꯜꯂꯛꯄꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯝꯃꯤ ꯈꯪꯍꯧꯗꯅ ꯅꯣꯡ ꯈꯥꯛ ꯂꯥꯎꯕ ꯍꯧꯔꯛꯈꯤ ꯑꯕꯦꯊꯣꯏ ꯂꯥꯛꯄ ꯎꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯎꯖꯥꯎ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯃ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯍꯥꯛꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯕ ꯗꯥ ꯁꯨꯔꯖꯄꯨꯁꯨ ꯋꯥꯍꯟꯕ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗꯕ ꯂꯨꯍꯣꯡꯒꯗꯕ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯠ 4ꯅꯤ ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯩꯕꯨ ꯌꯥꯝ ꯄꯦꯟꯗꯦꯗ ꯗꯥ ꯁꯨꯔꯖꯀꯤꯗꯃꯛ ꯑꯩ ꯌꯥꯝ ꯋꯥꯖꯩ ꯅꯈꯣꯏꯕꯨꯗꯤ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯑꯕꯦꯊꯣꯏ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯅꯣꯡꯁꯨ ꯉꯥꯟꯗꯣꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ ꯃꯍꯥꯛꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯑꯕꯦꯊꯣꯏ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ ꯃꯍꯥꯛꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯜꯂꯛꯈꯤ ꯑꯗꯨꯕꯨ ꯑꯕꯦꯊꯣꯏꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ ꯃꯍꯥꯛ ꯆꯦꯟꯐꯝ ꯈꯪꯂꯛꯈꯤꯗꯦ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯃꯊꯟꯗ ꯊꯤꯟꯖꯤꯟꯖꯗꯨꯅ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯦꯊꯣꯏ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇꯅ ꯅꯣꯛꯈꯤꯗꯨꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯎꯃꯪ ꯑꯗꯨ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯅꯤꯟꯈꯤꯔꯝꯃꯤ ꯍꯧꯔꯤꯕ ꯎ ꯋꯥ ꯄꯨꯝꯕ ꯐꯔ ꯐꯔ ꯍꯥꯏꯗꯨꯅ ꯇꯝꯊꯤꯔꯕ ꯎꯍꯩꯗꯕ ꯃꯇꯧꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯈꯔꯗ ꯉꯥꯏꯔꯕ ꯀꯥꯟꯗ ꯑꯕꯦꯊꯣꯏ ꯁꯨꯔꯖꯀꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯝꯃꯤ ꯗꯥ ꯁꯨꯔꯖ ꯅꯆꯟꯕꯨ ꯋꯥꯔꯧꯅꯨꯀꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥ ꯁꯨꯔꯖꯄꯨꯁꯨ ꯌꯥꯝ ꯋꯥꯍꯜꯂꯦ ꯑꯩ ꯇꯁꯦꯡꯅꯗꯤ ꯂꯥꯟꯗꯤ ꯂꯥꯟꯈꯤꯗꯕꯅꯤ ꯗꯥ ꯁꯨꯔꯖꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯗꯥ ꯁꯨꯔꯖꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯩ ꯆꯠꯂꯦ ꯗꯥ ꯁꯨꯔꯖ ꯃꯊꯪ ꯃꯄꯣꯛꯇ ꯑꯃꯨꯛ ꯅꯆꯟꯅ ꯗꯥ ꯁꯨꯔꯖꯄꯨ ꯉꯥꯏꯖꯔꯝꯈꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯕꯦꯊꯣꯏ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ ꯁꯨꯔꯖ ꯃꯆꯤꯟꯗ ꯑꯕꯦꯊꯣꯏ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯈꯤ ꯃꯦꯘ ꯑꯃꯗꯤ ꯏꯅꯥꯎꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯊꯣꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯕꯦꯊꯣꯏꯒꯤ ꯃꯤꯡꯗ ꯐꯨꯔꯥ ꯑꯃ ꯀꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯕꯦꯊꯣꯏꯒꯤ ꯐꯨꯔꯥ ꯑꯃ ꯁꯥꯈꯤꯔꯝꯃꯤ ꯑꯕꯦꯊꯣꯏꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯅ ꯑꯄꯦꯟꯕ ꯄꯣꯛꯂꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯈ꯭ꯔꯦ ꯁꯨꯔꯖꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯕꯦꯊꯣꯏꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯈꯤ